State asigi maruoiba highway singda highway protection force HPF thamjiba fawba tongan ba khongjang sing leptana changsilagani haina All India Trade Union Congress I took Manipur State ki General Secretary Sotinkumar fongdorokle ase Imphal gi rock mahal tank ta laiba Irabat Bhavan da pangthopa pauni singaunaba mada wafam ase I took ki General Secretary Sotinkumar fongdokibane paumi singaunaba da Sotinkumar na hai State asigi mapandagi lakpa chin kuki narco terrorist singna yelhomi maitaida haukiba megi tang ahumdagi landaraktuna yum kaya amangata thokan batanatana miyoi kya lanjena hale masida chunatana isagi iramda masida refugee amagum leliba sida state amasung central lengakna tumina leisiliba sigi mayokta aitukna khongjang kaya changsinduna lakle lamdam asigi miyamna kham thengna wana ringai cherak asida aikhoigi puklambi oiriba national highway singda lut tawba singna Tatana sel khaiba amadi driver singda ki akhang pibagi thawong chatharakli basi aitukna hakchin lawe amarom da chingi lalholuk kaya thoraktuna national highway singda cheliba gari sing amade miyamdagi sel khaiduna nakoinana lut tawba se matam kaya gi mamangdagi chathaduna lakthabane makoina khaiba sel adu pidraga phuba chaiba gari mai thaba amadi gari da nomai kapsin bana chingba kaya ama su chathaba laikhrabane oirakli ba fiba masi mayuk nanaba highway singda Highway Protection Force thambinaba aitukna matam gi lengak sing takna duna lakibane aduba lengang na hiramasigi matangda matik chaba thabak amata paikhattabadage state asigi maruoiba highway singda Highway Protection Force thamtriba fawba hanba leitana khongjang changsinba haibu warep ase laukibani haina su Sotinkumar na makhatana phongdoke अखोई मणिपुर की प्रजा पुनमक से मसी अखोई सेंथोक की लंबी वाचग्रबा रिसोर्स लेजदबा अखोई इकोनॉमी कंडीशन हाइनिंगा लेतन फत्तबा फिवम कया सिंगसी मनुंगदा अखोई की सखाव से हाईवे सिंगसी लुटर कांगबू मना लुट तौदुना पैसा मकन कया की अदुंबा एक्सटोर्स मयाम सतरक पचन मरम मोरकांदा ngasiदी मणिपुर से पोट पुनमकी ममन डबल यांखै पिबा पोट चामा पिबा चनी ngasiदी मयाम पुनम खंगबिरि बदने अदुगु लोइनना अखोई असुंबा लेप्तर चथरैबा असुंबा वाफम कयामा ngasiदी केंद्र सरकार ना स्टेट सित थवोइदे उसिते थातरु फरकदोरबा इशू केंद्र सरकार ना नोमनिनी द सोल्यूशन पोरपा याबसे बसे दुम यैथरग थम्मी स्टेट लेंगाना थवोइदना लै पुनमसे बसे अखोई खांग लेबा ngamde मरमदुना मणिपुर द शांति लेस हंजलालो अदुगु लोइनना यामना निंथीना नेगोशिएशन अमा मधु पोरक्तन पॉलिटिकल सोल्यूशन अमा पोरक्न होनो अदुगु लोइनना अखोई हाईवे प्रोटेक्शन फोर्स से मसी अखोई नेशनल हाईवे सिंग द याम निंथीना निंगा कांदा मणिपुर प्रजा पुनमंगना फ्री द चचनबा अखोई हाईवे प्रोटेक्शन फोर्स हेक लिंगद्रि खैदी अखोई अरे पलितना अहन मलितना अखोई थेंगनरगनी हाईबा अखोई स्टेट कमिटी की वारेप असि गसी प्रेस की सिनाउ सिंग द पाउदम जरी